ꯃꯌꯥꯝꯒꯤ ꯁ꯭ꯀꯤꯟꯁꯦ ꯕꯖꯥꯔ ꯆꯠꯂꯨꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯝꯃꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯗꯩ ꯅꯨꯡꯁꯥꯒ ꯑꯗꯩꯗꯤ ꯄꯣꯂꯨꯁꯟ ꯃꯌꯥꯝꯒꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯗꯜ ꯑꯣꯏꯕꯗꯣ ꯆꯠꯈꯤꯕ ꯍꯜꯂꯛꯄ ꯈꯖꯤꯛ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅꯀꯣ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤꯕꯅꯦꯕꯀꯣ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯁꯦꯡꯅ ꯇꯥꯊꯣꯛꯄꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯇꯧꯕꯤꯔꯒꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯞꯁ ꯇꯧꯕꯁꯤꯡꯗꯨꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯑꯃꯅꯀꯣ ꯃꯥꯏ ꯇꯥꯕꯤꯕ ꯃꯇꯝꯗ ꯐꯦꯁ ꯋꯥꯁ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒ ꯇꯩꯕꯤꯔꯒ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯐꯔꯅꯤ ꯃꯥꯏꯁꯦ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯥꯝ ꯑꯂꯥꯟꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯗꯦꯂꯤ ꯃꯥꯏ ꯇꯥꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯐꯦꯁ ꯋꯥꯁꯇ ꯇꯥꯕꯤꯕ ꯑꯆꯨꯝꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯝꯗꯀꯣ ꯑꯁꯤꯒꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟꯒꯤ ꯀꯥꯟꯅꯕꯁꯦ ꯂꯥꯛꯀꯅꯦꯕꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅ ꯑꯩꯈꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯆꯥꯟꯅꯖꯕ ꯁ꯭ꯀꯤꯟ ꯇꯥꯏꯞꯀꯤ ꯐꯦꯁ ꯋꯥꯁ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯌꯥꯝ ꯑꯩꯗꯤ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯗꯤꯞ ꯀ꯭ꯂꯤꯟꯖꯤꯡ ꯁ꯭ꯇꯦꯟ ꯒ꯭ꯂꯣ ꯐꯦꯁ ꯋꯥꯁꯁꯦ ꯌꯨꯁ ꯇꯧꯋꯦ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯇꯧꯗ꯭ꯔꯤꯃꯥꯡꯗ ꯑꯗꯨꯒ ꯃꯤꯡꯁꯦ ꯎꯔꯒ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯤ ꯑꯁꯤꯁꯦ ꯗꯤꯞ ꯀ꯭ꯂꯤꯟꯖꯔꯅꯤ ꯍꯥꯏꯕꯗꯨꯁꯨꯀꯣ ꯑꯁꯦ ꯑꯣꯜ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯑꯦꯛꯇꯤꯚꯦꯇꯦꯗ ꯆꯥꯔꯀꯣꯜ ꯂꯥꯏꯀꯣꯔꯥꯏꯁ ꯑꯃꯗꯤ ꯇꯤꯇ꯭ꯔꯤ ꯑꯣꯏꯜ ꯌꯥꯎꯋꯤ ꯆꯥꯔꯀꯣꯜꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯗꯤꯞꯂꯤ ꯀ꯭ꯂꯤꯟꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯑꯣꯏꯂꯤ ꯑꯣꯏꯕꯗꯨꯁꯨ ꯑꯦꯕꯖꯣꯔꯕ ꯇꯧꯒꯅꯦꯕꯀꯣ ꯂꯥꯏꯀꯣꯔꯥꯏꯁꯁꯤꯅ ꯁ꯭ꯀꯤꯟ ꯂꯥꯏꯠꯅꯤꯡ ꯐꯥꯔꯃꯤꯡ ꯁ꯭ꯀꯔꯁꯀꯨꯝꯕ ꯑꯣꯏꯕꯗ ꯀꯥꯟꯅꯒꯅꯤ ꯇꯤꯇ꯭ꯔꯤ ꯑꯣꯏꯜ ꯑꯁꯤꯅ ꯑꯦꯛꯅꯤ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯤꯟ ꯏꯟꯐꯦꯛꯁꯟꯁ ꯐꯍꯟꯒꯅꯤ ꯑꯃꯗꯤ ꯁ꯭ꯀꯤꯟ ꯒ꯭ꯂꯣ ꯑꯣꯏꯍꯟꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯦꯅꯤꯡ ꯑꯦꯛꯅꯤ ꯑꯗꯨꯒ ꯗꯥꯔꯛ ꯁ꯭ꯄꯣꯠꯁ ꯑꯃꯗꯤ ꯄꯤꯒꯃꯦꯟꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯤꯅ ꯐꯍꯟꯕ ꯉꯝꯒꯅꯦꯕꯀꯣ ꯃꯌꯥꯝ ꯐꯦꯁ ꯋꯥꯁꯁꯦ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯈꯨꯠ ꯍꯥꯟꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯣꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯦꯁ ꯋꯥꯁꯁꯦ ꯂꯧꯖꯔꯒꯦ ꯐꯦꯁ ꯋꯥꯁꯁꯤꯅ ꯃꯥꯏꯗ ꯐꯖꯅ ꯇꯩꯕꯤꯔꯣ ꯑꯁꯤꯒꯤ ꯃꯅꯝꯁꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯇꯦꯛꯁꯆꯔꯁꯨ ꯂꯥꯏꯠ ꯑꯣꯏ ꯇꯩꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ 30 ꯃꯤꯅꯤꯠꯁ ꯃꯁꯥꯖ ꯇꯧꯕꯤꯔꯣ ꯑꯅꯤꯁꯨꯕꯗ ꯇꯛꯄꯤꯒꯅꯨ ꯉꯛꯁꯝꯗ ꯇꯩꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯣ ꯆꯥꯝꯊꯣꯛꯄꯤꯕ ꯂꯣꯏꯔꯒ ꯇꯥꯋꯦꯜ ꯑꯃꯣꯟꯕꯅ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯣꯕꯀꯣ ꯃꯌꯥꯝ ꯃꯤ ꯑꯌꯥꯝꯕꯅ ꯅꯣꯡꯃꯗ ꯃꯥꯏꯁꯦ 2 times ꯇꯥꯟꯅꯩꯗꯅꯀꯣ ꯑꯌꯨꯛ ꯑꯃ ꯅꯨꯡꯗꯥꯡ ꯑꯃꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯃꯤꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯑꯃꯗꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯅꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯑꯣꯏꯂꯤ ꯑꯣꯏꯕꯤꯔꯒꯗꯤ 3-4 times ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯅ꯭ꯌꯨꯗꯀꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟ ꯑꯃꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯩꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯂꯤꯡꯛ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉ ꯄꯔꯆꯦꯁ ꯇꯧꯕꯤꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯔꯒ ꯁ꯭ꯀꯤꯟꯗ 100% ꯗꯤꯐ꯭ꯔꯦꯟꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯒꯅꯦꯕꯀꯣ